ngasi ayu phone ki batuan tuan ba manipuri si phone sing digi amasum thoki ba thodo wa thok sing digi maru oi bi pausing khonga charaga manipur top channel gi maike digi myam na thamjagi an bada covid lan theng the rims authority gi asoi be lairabra manipur lenga na thawbal oxygen plant linkhat pa manipur lenga na linkhat pa Jawaharlal Nehru Institute of Medical Science Jenims the oxygen plant linkhat pa phamung samagi ICU hangdokpadi ngamlaga Government of India ki Ministry of Health and Family Welfare gi makhata leiba Regional Institute of Medical Science RIMS nadi haujuk phaw ngamdri RIMS tagi phangba paw gi likhun singna phongdorakpagi matungina ahanba COVID-19 gi laina laisit tholakhiba matamaduda expert sing ani suba web lakani haibesi mangjonguna section wa oina hainarakpa lekhi ani suba web Touringai ahanba web ki khara pharakhiba matamaduda ani suba web thengnanabagi lokhat hauba yaba thabak kharadi lokhat haudaba ui haiba wafam pawgi likhun sing asina makhatana phongdorakli ani suba web ki sathiraba hauziki leset matamasida RIMS ta oxygen watpagi awaba lairi panba yabadi RIMS ki medical superintendent na covid la yengbara sijinanaba oxygen reserve tawnaba department singi routine operation sing tawraroi haina sirol ama thokluba laikibani sirol adumakti ngaihak leiraga handokhibani akhang ahai singna phongdorakpagi matungina covid-19 gi laiset thengnabada yamna maru oiba amadi oxygen wathandabani matam kharagi mamangna oxygen phangnadaduna laknabagi phibam phawba laikibani RIMS ta hauzi covid ward trauma ICU covid ICU na singba punsilaga hauzik lairiba phamung masing saurakna sani ke kunga mari rom lairi phamung sani ke kunga mari rom asida konadabadagi makhada tharaga anaba mayam ama leiba matam laikhi adubo hauzik anaba masing kharade hantarakle RIMS ta lagliba anaba masinga yengnabada nongmada darkar oiriba oxygen gi sang asi cylinder sahum romni hauzik RIMS ki lairiba oxygen cylinder masing satrukni Manipur potholiba oxygen gi sang asi yamdabana maram oiraga RIMS ki darkar oiba oxygen launaba honabada konade amaromdana Manipur lenga nasu oxygen gi awatpa lehendana ba darkar oiba oxygen cylinder lairo lenga nasu pangbe aba mating pangi haina RIMS authority da khangan khipa lairabasu matam sana oxygen cylinder lehaudre haina paladuna pawgi likhun singna hai lairo haidingi matamduda cylinder amagi mamalupa lising taruk tagi lising teret phawba pi haujikna lupa lising kungani thoidiki kungamari phawba pi madusu black tani hauji ani suba wave ki sathiraba laiset asi khajiktang safarakpagum tawre haiba wafam thamladuna anaba mayam ama sandaduna panglei da leirambadudi leitre amadi haujik la ibana post covid infection gi anaba sing hairi adumanama oxygen darkar roiba sang adudi hanthadri maraksida haujikta RIMS ta oxygen plant linkhatna batawri oxygen plant asi August ta sizinaba horaba yari amaromna Manipur lenga na RIMS ki ICU gi phamung masing hengat hanana RIMS authority da haikhiba leirabasu haujuk phawbadi thabak to onthok pangamdana leiri hairi ani suba web ki sathiraba laiset matam gi asi phawbada RIMS ta anaba cham hena laikhidre amasum ani suba web thengnanaba matam sana thabak lokholamnabadi shibigi masing hantharambasu yai haiba wafam pawgi likhun sing asina phongdoknarakle atopa paw amanamo Sainana G7 Summit Sidakre Laiba Kharagi Pikraba Lup Amana Malem Pumbada Satnagadaba Wareb Laubagi Satnabidu Loikiba Matam Kuire Saina Laiba Karana Punsilaga Siemba Pikraba Group Natragana Lup Amana Malem Asigi Maraiba Lepkadaba Aruba Wareb Sing Laugani Haba Satnabi Adu Tupsin Kiba Yamna Kuikre Haina Sainana G7 Block ki ahan batangaki Pipam Loishin Kiba Numita Ngarang Kariem Nabaga Loinana Sidakre COVID-19 Laiset ki Horak Pamni Haina Sakti Lerba G7 Block ki ahan batangaki Mipam Loishin Bada Block Asigi Member Laibak Taret Magna Sainagi Mayok to Punna Yaning Dabagi Pirep Laukraba Matunda Sainagi Wapam Asi Fongdorakibani Sainana Lepa Laitana Miyobigi Hak Kungauna Duna Masamaki Citizen Oiriba Uyghur minority singda miyot minay sa thaba kahena sauba lambi thong kaya semgalagriba adubu yaningdaba phongdoktuna G7 block ki members singna sainagi mayokta punna lepminanaba wafam singda yanakhibani Canada, France, Germany, Italy, Japan, United Kingdom amasum United States hairiba G7 gi block asigi lusingba singna England gi Cornwall
ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤꯕ ꯊꯧꯔꯝꯗꯨꯗ US President Joe Bidenna Chainagi mayokta puna lemminasi haibu wafam haudorakhibani Chainana malemda Sienthumgi achauba crisis thoonanaba thaurang tawriba COVID-19 laisaki horakpam makhatana thijinanaba malemgi lusingbasingna honarakpada Chainana Masagi lamkhai manungda Sanghaningdaba amadi miyoibigi hakpak sana khungawnabagi thauramsing asi chathari haina US President maral sikhi Amaromda sayol kharagi mamana US President amaki intelligence community da fongdokiba wafam adusu kumja inglisingani taraga mapangi November da mayai thangba Chainagi Wuhan Institute of Virology da research tawduna leiba researcher kayamarum naraktuna hospital laikanakre haiba report ama US intelligence na thamlakraba matungda laukthokibani intelligence report aduna mipai halaba US ki miyamna Biden gi mafamda akanba pressure pinaraktuna tamthiraba virus asigi asengba horakpham adu khangdonaba hena kupthana thijinbiu haiba wafam sing taksinnarakibani laisat asina haujuk phawbada US da miyoi Lak mangaga lising maudraga mapanga satruki matakta hat kibaga loinana malem yoina miyoi kuror ahumga lak humdraga mapanga lising humdragi matakta punsi lom krabani G7 mifamna China ki miyokta lawkiba akan warep singadugi haktheng pakhum Chinese government na khudaki oina pirakhidrabasu landa da leiba China gi embassy na G7 mifamna Makhogi mayokta lawkiba phireb adubu kana yaningdaba phungdoki haina state na salaiba Global Times na Chinese embassy gi statement ama quote tawkhi haina paus na pali bato papaw mana Susi gi trial hokre junta na UN rightship ki wafam yakhidre Myanmar democracy lusingbi Aung San Suu Kyi matakta Myanmar military leadership na maral kya sirakhibadugi matang ngasidagi kota trial sathanaba thorang hokre Mikhail Mai Park to the democratic government ama semlamdai mikupta Myanmar junta na ikhang khangaudana nampuda ku chathaduna mafam tahan khrabi susi hauji court statement pinana ba thorang tokre sairaksida Myanmar junta na pro democracy gi khongjang sangsiliba protesters singa akiba phanglaba makhalgi miyot minai amasu mihat mipunsa thare haina UN High Commissioner for Human Rights na sirakiba maral adu yumpham yaudabani haina junta na reject tokre haidi atopa lebak thiba paw manamu nungjaw ontharakpadagi ama sire mari sokle Uttarakhand gi Tehari district ngasi singthaktagi asauba nungjaw ama onthaраklaba matung car amada tasinbadagi gari dugi driver sikhibaga loinana imung amagi miyoi marina sokle haina official amana fongdokre subdivisional magistrate Narendra Nagar Yukta Misrana fongdokpagi matungina thaudo adu Tehari district ki Gunjapuri manakta thokibani makna haiki singthaktagi asauba nungjaw ama onthaраklaga tasilakpaduda car adugi mamang thangba saruk adu pura amang ata thoki thaudo adura car adugi driver khudak sibaga loinana gari adura tonglakpa imung amagi miyoi marina soki haina makna su phongdorakli makhasa tharakpoina masum loisilakpoina yamna hangoiningai oireba paw Nupi mau ama atopa nupaga nataba mari leinai haiduna khuladugi miyoi nupa singna mapi loina lakthohanduna phi amata thungdana khuladugi lambida salankhre West Bengal gi Alipurduar district ki khungang amada nupi ama thangnaba khungang da leiba nupa magaga aron mari leinai haiduna khungang adugi panchayat kangaru kotna rai piduna mapi loina lathok piduna nupi adu khungang adugi lambi singda satlankhre thaudo adugi matana West Bengal gi Alipurduar district police na case ama lokhatuna thaudo adu sienaba miyoi nupa ahum phagat pangamle aduga sienaba nupa mari amadi lot khibadagi phanana bathiri hainasu source mana pali atopa paw mana sei taraga manga khata ngairiba nupa mana online class tawringi matamda maki private part flashing tawbagi damakta mak detain tawkhre hari Mumbai police na sei taraga manga khata ngairiba nupa ma detail tawkhre mahakna maki private part to Ozana online class tawringi matamda mahakna flashing tawbani hai aduga police na makhatana palli madudi adugumlaba miyoi minor aduna mana maki fake number amasum fake email address sarakana maksi login torakpani adukana police na makhatana supali hazigi minor aduna mahakna hanjin maki private part adu mahakna maki oza haibadi maki oza nupi aduna class 9 gi
February की tang taraga mangadagina March ki tang ani phau ki manungda laukiba class lobo matam mahak masamagna maki private part 2 online class tori matam na flux torakibani aina su police na makhata na su phongdora kidu myam hojikuna di mata solution jarage pathoksa ki bro ki plan ki kya yars myam ngak pin anobu I pau sung update pizarake. Thank you.